Direct company sih, ini tuh sih guys, nupi bu, dan army ke, kayak nona, kayak gas kapal apa tuh, mah pasal nata ada ya, jadi mah gimana tuh kok, direct company ke, mah jadi sekolah undang amde. Ihan hanmada, kaya Manipur dah lebih pun kode makpo, ikon nuna kuram jari. Sigi choki phamnamagi damakta sanareba dirty politics game ni sidi masidi suya yaning de ai naga macha ama oina ai hainingi naga macha ni ai haise hauji namdil longda mi shiba shuyawi asok po shuyawi masisida akoi gi naga gi mi tara masisina frontline sanglaga mang tharaga hai ke dobo sida hojik CSO mayam tawriba lufo mayam tawriba atop fuluk mayam na hojik khushau na raba miyam sina tawriga leiram tamda hojik aduda hojik akoi gi minister mele sina wa amata haito pangam na masa ge tungan masa amsa vote campaign chale election campaign chale mi khoma chale development si pura ni haina lambi shem ni hai reba si ko samjin khangsin nadan leiriba mayam se taseng ne pende moine sanareba game se loina ui power pare haina ko masingamba thok thak tawbe thabak na thak tawbe thabak tawuno shireba mi do noi imungi mi oiri kari tawgani jelengrong gi mi ne shiri do jelengrong gi mi ngate ni shiri do jelengrong gi mingda ge di pasha tan ba karaba to ba pasha khom le ba masigo ba issue sida Jelerong ge leaders mayam su sing thok do ba MLA mayam su minister mayam su sing thok do ba adu de na traga ngasi ge thodok si yam pende namde long da sathak ki ba protest to ki ba mafam ju da IRP mayam thajin ba MR mayam thajin ba central force thabi repression force thajin ba mayam masi gi thodok si ta sing na pende yam na condemn to wi masih haimala ga dimmo ka adongang da FIR chanchilo natraga phanaba magi profile ka kai magi biodata magi data khomchilo haudo ni manipur gi channa bini se masih de tawunu social media da nga chumanga no misi ngang di khra chumanga da luwa loina ngang thore de bhera tawdo re pharo haiba si gumba tawunu masi gumba di nupa thok da ba napa thok de chumma thabak tawne tasena nang public ki thabak tawge public ki seba tawge de nang napun si sang ge haide thabak tu chumna tawne masi gumba thabak ki tawba ngamda ba thok thak thok mo taw leira ngasi khoi kangma tombi namde long da chathaki ba protest du da asok pan meyam yawi aduga sok libi ima ibel singsu jing an han lekhi daba koi lengmai brother singi aduda sikheba adugi nupi su fadan sok na ui adudi yam video yengma matamda yana pende aduda thawai yauna puning changna hojik sikheba mi ahum ge damakta puning changna straight lakhiba aduda yaukhiba meyam su yamna thagali adubu je phattaba mi sing haiba tare achaw asang jang power pare haina squad pangtha da thara ga mai tawbang amba justice phanghalu haibani justice hojik ba pi de kari una haibani hojik pau justice pi dana leire se kari maram gino haibani da naga sing so hale kuki sing so hale mai tai sing hale adu ba masi gomba chukuma tamthi ba hui lam cha chap sa lam cha chap ko hat muk sidi khapi ba leite haibani da madu ge den mak da sarkar na su kairun ama tobe means ama sembiraga se smai tawru siko smai hai lore CSO mayam ni das mayam koro smai tawru siko haina wa da loi do ni adu su compromise to phangde mayam bu peace ni haide law le adu thabang ni tak taba thabak ti tak taba mayam bu masi gomba thodok si ta sene pende leaders tawba haidri tawro no to
public mayamgi ningthau haise ningthau ni MLA haise minister haise ningthau ni Manipur gi ningthau masigumba sason sidi tasengna pende aduna means ama sembiu laireba Manipur gi sarkar state government hoji hoi ruling party gi BJP pawong Khiamchan nahang su masi hoi lengmai brothers sing hoi naga gi mi taruk siriba masi gi thodok sida pabung su khara ming changbiraga yaradi justice panghanbi othubu matamda natragadi irang se amuka hena hora ko phibam su lai nahang lai di ban nahang lai di strike nahang lai di total shutdown masi gombana pin da bagi tawri manga tani masida power lay hana taro su aduda misi mena driver mayam sokla kani student mayam sokna hoji school numit 3 days sure je bantore be hoji NRC gi damag su jukan na tawri masi gi matang su mayam support tobiu NRC tawda ba yade akoi naga ogera akoi metai ogera akoi narcotics terrorist cookie sing atau topo refugee sing mayam sang le rebini Manipur da masi gi NRC siti taw thong na ba haina mayam se khana debida launa debida bannung tawna debida hojik masi sida kok ama thadaraga mayam maipak na ba sinsi aduga hojik ngasi kangla tombi namdilong da protest asakhiba mayam je force su henmali noi da khusu kulai lei haina ngam thot lei haina noi public mayam bo totar topa public mayam bo tears gas pangkap kapan nongmai pangkap kapa masi gamba tabak isdi la hoi da ba thabang aktini noi su hayengwai noi gisu noi gi sarak phanglakani adana nongwanda khusu khalai re tawbang ame haina project mayam bu phuba chaiba khotpa phaba mayam sire misi mayam se toksi natraga koi phaminaraga atukpa matamda masi justice phanghan mene ba mayam koi Manipur gi saka pare ba leaders mayam koi naga gi political gi leaders mayam MLA sing minister sing masi koi naga gi mi taruk asida biang sang biu athuba matamda justice phanghan biu hai biu wafama se thamjaningi masida aina pen na ba wahai khara hairam bai ai pen da bagi maram de akhoi gi blood akhoi gi samnina na banina masida ai su yar bani nungai taba ai gi saruk su yar abdina masida akhoi Manipur gi laibireba saw sang sing power pai bi sing thona leiba sing khang hai sing mayam na aje koi naga gi mi taruk sikiba adugi damakta justice atuko matamda PBU haibo homse thamningi aduga hojik hoi Manipur da NRC gi damak su kan namban tawbalai strike tawbalai mafam da ban siam kali school angang sing ka da bam yam su lere banina masigi damakta mob sagat tibida public sokhan public mayam sok da na ba kari tawdri phagdra haina akoi mayam akoi politicals oide policy mayam sanaraga kana ko direct akoi Manipur da khakta akoi irang tawra kana de direct ngamba ngamba sakpa ngamba mafam aduda salaga tok tawraga maduda akoi aduna habo oyugani result direct lawraga natraga chatbidan mafam da chatbida natraga akoina Manipur da akoi lekai da gumba akoi area da gumba ngakta akoi ngha ban tong ha tawbus akoi gi mang na ba ngaktani adubu direct kana no una ba ngamba aduga akoi luching ba ma lerega amisha onagara home minister onagara kana ona modiji onagara masi gumba akoi tanjal lawraga khudong chaba ma lawraga akoi phapat onaraga chatlam nasina phagani hamba wakhanche thamningi natraga akoi Manipur da ngakta ilai kai da ngakta na eki khun ngakta natraga eki area da ngakta bazar da ngakta adugumba strike ng tawraga akoi gi kana ba lereroi aduna moy su ubuna India si yamna chawbani yamna chawbani aje akoi MLA sing mantri sing Delhi chatle hai je moi appointment phangba pot nate asai na hai gi appointment phangba nate moi gi hotel da dum hapta ama ni lairaga nawai na lairaga to wa ka se moi na dum atopa moi gi PA da na mi home da to da wari sanar dum halak su yawi maram ni India je sawbani na akoi Manipur gi mi da thawai pot nate mi Tamil Nadu gi di Amisha ga home minister to pa sin department mi direct Vijay Therapati bu unaba chapani moide direct unaba chapani lapana te moide unaba chapani Vijay manakta film actor Tamil Nadu hoje puri ba CM bu masi gumba capacity le adu makoi Manipur di si gumba capacity su leite yosi yaude
masini koi public mayam bhap taw na ba aduna koi di una bu challe aina delhi da challe ge haira leina koi de as una bu chagre warong khara da purang ne ada dum una da bani na wa khum pham du leite ba halak pa matam na press media mayam lakani press media mayam airport da asar kari mai taw khum ne mai taw ne asam taw do anda as wa ka ngang ba ngam da una da begini to na du mai taw ni khang khrani hairani haiba wa pham se si lu re bani directly mana una ba ngam ra gadi directly mana face to face mana ngang naga urana una ba matam ure gadi masi hai smai to bi khre se masya ma ki signature masa ma ki soini haina direct hai do wani adu ki proof lekte aduna mana una ga memorandum pura thamnu memorandum do masa ma to pura pang amaroi pisin da ngamdre adu mi ma de senaram gani senama ngana ma asidi ai ge bot khomba matam yore ai sida lere di yaro ena sumada ma ge kendra so si thabak yam leibani na aduna hojik se thajabi abano nate adubu any civil organization oigara ama oiraga koi punna chatmina raga direct unaba azina khwaidi ga phabo oigani khwaidi ga aduna result su phajagani aduna mayam Menteri Mandon sing chief minister sing achaw sang sing Delhi chale na paw pura ni smi pura ni hai ka ba pm ore ga di hazaro nu hai sini hojik matam Manipur hai se sum pik pani na mi achaw ba mi group ha na mi che policy mi am taw le bani mi si khoi mi am bap ta me na si aduna chatle hai na paw pura ni hai na harau su le ganu sometimes una ba matam le rang bani sometimes moi una anam ba una da ba matam su le bani sigumba leibani aduna hoje khoi NRC ge sathari bam yam se khoi pullaga karino ma khoi means ama toraga ban strike nung taw da bana taraba khoi angang sing mahairo naharon sing ge damak su larik da su tamne ba angang se khoi tung gi future ge generation ge damak su khoi khansi khoi masi ge tha su ban yam 14 August 13 August de ge hoje ban leiba si ge tha si da khoi hafta ama gomba khoi school kar ba matam nei kre si je khoi ge mangbani aduna akoigi haisingna akoigi pandam phangnaba akoina ningjaba akoina tawge na si tawhan da biate hana sarkar singa policy sanaba ngambra akoi public sin ngambra haiba akhoisu ama athau tai aduna moisu akoigi public support yaw dargadi moisu upai hojing non da bagi matam ni election matam lakone na ada public mayam haising si akoi haiba yaba haisi aduna akoi condemn to busu tausi duga adubu public mayam sokdaba thabakti khoi togum si haiba wafam se thamne maram de khoi isa shu singbu leireba satra satri singbu nu sibagi damakta khoi sigum makte tawse khoi Manipur di shuraga talaga chaba ngasi talaga ngasi chaba masigumba family imung su yam rei aigumba aduna masigumba se ban strike se khoi toina tawlu debi adubu khoi haisina tawba masi amai hendo hainengi hoji akhoi lengmai gi chilenau sing jalerong gi chilenau sing mayam tawgodo mi duna thabak tawdaba tawroidaba sing namuka tawba asidani akhoi Manipur da confused chaliba miyam se naga akhoi gi mi truk naga chilenau sing lengmai brothers singbu mi oibana chagadabo lichat na taba chup tamthiba mi hatpa mi masak sina sini sina a ne sina b ni sibo akhoi khandokpa ngamdaba phibam aduda hatok piraga madugi hojik jinims ki mob to leireba mi taruk ki justice se phangnaba protest toribani aduda khoi naga gi mi taruk hat khibida naga gi MLS minister oiro MLS oiro asau asang sing aduda khut thinjindana leiriba mache do da wa am da ngang da leiro tha ani hum sugre CFO singna natraga hojik ma bunung shiba akhoi lengma ichile naw sina jalong mi sina larga janji mayam sin larga youth ki atoi top ki phurup mayam larga aduda larga observe to dana le ngai raga le mi asibudo mathanda moi taruk mathanda lehodana na isai sakpo masa ge lening le so laktuna aduda isai sakpo kari tabo aduda ngai le re hojik ta hojik phaba chief minister sing su Manipur le re mi sing su hojik phaba respond ma to bi da ba masidi Manipur da peace lakane hai badi ai wakhan sidadi chup thajadre hai sin sugi matek phogoi thajade tasengna halamlaga hakchangda phangdana leiragadi nakan namaromda
khara aphaba su leigani aphaba leibani haiba matam khara sigumna irang se leiroi dabani adubu mi ji phangi adu sine a ni sine b ni sine white ni sine black ni sine yellow ni haiba machu khaidok pangam na ba asigumba mi hatpa sigumba tamthi mi hatpa da phangdrabasu thiba phangdrasu phaba ngamdrasu adubu asibagi imung singidi si tawgani si tawra si haiba justice amada pibi ko haibani da adu di hojik tawriba protest mayam tawriba chathariba miyam se hojik kanano lan pami se lan kana su pamba leite ba masi gumba protest tawbu su pamba leite masi da kanano asida mamang mimang tharaga ko protest tawgu se protest tawgu se kanano ba nah laide enani da sinani nah da FIR sa sinani masi gumba game si tawruno to ise haibani da tasengna Manipur bu peace tingtung leita na lahalasi hairagadi thabok to aseng seng matobi haiba thakai sengna tawbong amri hayo ba adudi war civil war declare to bi khoba adudi masa masa hinjan aba matham sa kanna ba tawjarani adu tawbong amna ba adu gumushu adu game de sana le re ba masi se midna hoi ui sana re be game yam se sidi mioi bagi lichat nate nang imung khakta hingnaba nang ai choki masigi choki phamna magi damakta sanariba dirty politics game ni sidi masidi suya yaning de phare ado mayam khoi hoje khoi rimsta soktuna leba ngasi kanga tobi namdilong gi protest da sokapan mayam yawe du da sengna nongaite koi Manipur gi leiriba hojik ruling party hojik CM Chief Minister ge phampai ba pabung sui Y Khemsan mang su yengsin biu adu thuba matamda hojik lei khidraba egi brother Singh mi taruk adu gi damak su jasi thuba da phanghan biu haibo wafam se tentang nai thamjara lojare thank you